Manggrasa. Manggrabka. Manggrabka. Maggi noodles bergumaga. Hawe. Lamdam tamlaba ithai lambini. Ithai gi inaupa mangal. Aduga inaupa wisdom. Kuki gi jagadi adum leire. Adum nakna leire. Kilometer ama. Kilometer ama. Ko kilometer ama. Kilometer ama samain leirabane. Adu hauji hauji se akhoi gi kamai tawgai matamda yamna kinaba mina lakpa kana kinaba maru ina imphal macha gaina haitara kinai hangoi nei ikai nei adubu kaim tawdi haiba khoi inaupa ju lan chabada wajarabane aina surprise ina inaupa da surprise people laaga lan chap as makhong daga yam khetlabane swaida hero ni makhong loi khetlabane adu wajabadu da aina surprise ina laaga adu main thora kanda megi ju dana phutlaga sa sina tawbane yamna nungaiba format makhal mane namu makhata namu aina haijening badi akhoi paisa paiba paidaba lairaba ina khunba awaba wadaba direct haiba haitaba mantri masana banataba adu badi kaimta ama thamura kanda hauji se okhoi lam thingnari bani lan tawri bani akhoi punamakini kangai pa manipur se masisida awa ana taraba gaido thingna mina se haiba yamna waro howeba akhoi di lamje mayam mayam chapaina khangeba moina waro howi nungai hodeba waro howi nungai hode karigino haira kanda nang pulai je sidi yamna karigino haira kanda akhoi gi lan adu hajalo bayara no hairo no mulabani habogoda ni akhoi na karigino haira kanda akhoi gi lamdam tamna leiba se naujing je haidi akhoi na hundokpira thamba gi tap taweba habadi akhoi na chapto hangoi rabani na chatpa hangoi roi je ba chaluraga pukmen pamena bada yauseba border de ni ngone asida border asuna kan lerebani ngone samaina laaga khara pukmen pamena taragadi mathwai nuai dana ko nuai bra nuai tabra adune akhoi dasu samai tor kanda pukmen nungsina bado relationship to love to purak seba adu kadi akhoi na kari no to khangi dana kari chari kari thai kari hingli kamai to do khangi dana adu taragadi harauri nuai dana ko silo to se to je sto hawni ngone adu mai kanda mayam su la oba ko la aga landa mateng pangbidi ba isira using se loina ba support to minare hair kanda through emotions paisa pai da ba kamuna emotion da paisa pai ba kamuna paisa da paisa pai no pam leire mana butu mata ne paisa pai ba mina paisa da paisa pai da mina emotion da suglai da di phone da toroga hangbiyo ba kidori gena adu pai to kanda pomen paminara kanda nungsi na se haiba adu mai to se haiba adu taraga di khoi se nungsi na na ko samaina akhoi cha ju lole pomen pomenaraga nusinaraga kadai da kari watlige kaidorige kari charige kari thai ge na da maina tomina seba kitanga ko cha se adu da plapslo nusinai na ko daraga de thamina si mayam su lao koi thoro o border laiba jaga do koi tho adu ga yengu lao kana na kai chari kana na kaidori na cooking atani silai mayam je yam yauri yam hapoi damne kitanga thane salak kan hakuna khani soide bomong so kan hakudamne tini hapsalo ro sini hapsalo adu kan da khoina nusi sadana leimina kan da ingna sina pisa ngatang do esu nang wakal nungai tra nang sage wakal nungai lemde nang wakal nungai lamde hausi wakal nungai le mayam lakpiyo support to biyo nusi na se phoi masel khoi se loire se nange sida thama nange ama sida thama nu tham munje ti ai ama si thamam nei to sini nusi ba hai se sini nusi na ba hai sini yen ngani mai jar sigi 5 star hotel la yama nati klasi hotel la si phang nati musi ba haji sin samain to laga pukmen pamena daga khoi se laaga kari le dige haibado musa si di jak awre lain sa jiga jiga to si to laga to pajadreng mayam nai de ko khoi okay mayam nusi si ko korea gi upu man ba upu ko pa mare ma aman bam lei do faram ne ongre si sangro cha di cha biro sa di sa sulai ntai cha sulai nai de kana ta sin nai ba nai ba hai si 5 star la phangmate 5 star la phangmate sa jo hawe view jing halo na koi pasai tu view koi bose kukinis ma kalai sai ngoro tam view ko nam je mai ge amali do ko bok cha ga ro saning te